Mahiroi Loop Democratic Students Alliance of Manipur gi kunmari subupok kumon thorom Zen Manipuri Dance Academy the pangthokre cultivating saints from education to action haipa wakalo the pangthoki batharam aduda lobasigi president M Somorjit na mahir lobasina sapong lakpati lamda basida papa mahi masing tamagi kanglo na malai henna bokona dona lakri lakadar basahi singdasul lobasigi pandamasi pubaga loina matam matang oina malayam da honglal ipa mahi masing tamagi kanglo na sida landamasi da su tungin bangam na bahona gi kini haike May masing haiba si political oiba masin tumbat kulay ni haiba wafam Somorjit na tamlodana. Kulay asuna kariguma batamda maning maka tamhan ba madi mika po na hinghan ba yay. Ngasi pangliba mahi masing tambiki kanglo na sina kaday pao ba hing bake. Right panglabiki hay na wahang hangjabagi matamboyre. May masing tamli pa si subnatagi tabak ama pangna na ba natraga sakta na ba dati. Maruwa ribidi kunaya sige na magtakari todang lawatagi haiba asini hay na fagdoki. Education haibasi supna khaki akhoi lamdam sigi ayamba miyam gi wakhal khaliba thabak ama phangnanaba supna gi ai mahi adu phawba tamme haibagi oiba saktak na bagi nataba tasengna aina tamiba mahi sina aigi leibak gi aigi khunai gi kari thodang lawgodoino haibana singbasing mayam si unna khangminaba adugumba lonana masibu hena sesana khangnanabagi damakta mama pa oibasing oja sing aduga section khudimakta miya masibu hena gyan taminabagi oiba adumba tongan toma thok thorong kya su paikhat naba sem sajari